Manipur ki elected nupi mga yawi nupi ani mana kuki isa khata so nagagi MLA elected honorable member am oiraga so maitai nupi da elected MLA ani yawi moi kari gi why they remain silent nupi na thoi base sidagi thokpani aduna mase solution nama intervene tawreraga tobi wahai base makoi nupi amoi haifam thoktra akhoi hojiti hongnaruba laitana akhoi nupi nupa khaidana angang han khaidana loina ba thongna iba conflict war sigi akhoi lanmi oirabani akhoi na suasan puta de 3 da akhoi na ta base ne sum kathapi khre moina rally ama sale rally du da sophisticated umpire ga saleraga maitei ki khundal landar pa maitei ki nupi mayam sidai sida otpire naipire molest opire hatpire hatopire haibase rumal oigera oiroidera akhoi gi madurei du da documentation tahude leite lanzeling ada ai thawai hingna basela ga photo na mogadra kuki gi well plan to khre sahi kaya gi mamang de gi akhoi maitei di lanjada bane akhoi di football sana bada akhoi defense gi dane kari gi damakta bharat sarkar na masidai sida akhoi na umpire oiraga penalty se kuki da sompi raga maitei na koksala pano hoi highly akhoi bharat sarkar da khoi yaning de makhoi na matam jana intervene tawraga khamamagadi ngasi gi asuk yamna misi mina thawribese kuki gi da su misi mina thongoi akhoi da su thongoi sidai sida mala laitaba nupi angang mayang sidai sida atai gi lamdadi war dadi nupi angang sing je sokani na thaidok na ni ba akhoi gi di maitei nupi gi thongna lengjen di pichibi da angapani akhoi gi di mang tharga lansangi ne ba aduna hobsik so aina thongna bijari madudi suasan phula makhoi sapangam da base maitei nupi lising lising na khuding oiraga akhoi torbong na sansi yabra nupa mayang na matung de inubiyo akhoi mamang thage akhoi sir basu sidok si imale baki damakta yabra ngasi bharat sarkar na makhoi gi kari policy decision leibra makhoi na Myanmar government da military junta le base democracy ontho hange haraga hobsiki akhoi na leiba moi kuki khulai bai bising mateng ro reraga Manipur tampak se moi na thupchalega aseba battlefield ontho eraga Myanmar government da democracy hanjal halage haraga di sinana attack tolopada akhoi mayam se lanbam battlefield oiraga da baneba aduna akhoi sira hobsik sira su siba hayeng sira su siba akhoi mayam bazar mayai da pullage etombam thadabiro kok thongba akhoi mi khadam center gi yana bakhatam nungai na hikbi hawro bullet point da lakseke Manipur da nupi gi mathakta sataba crime sida khwaidigi yadinda nupi se judicial officer amna ai oi khibane kala moram da suknu police station da akhoi gi freedom fighter amagi nupi that too he has been award Dr. IPJ Abdul Kalam freedom fighter amagi nupi all senior citizen ma burn alive hingna yumna mai thakiba kali gi da buta lumna lopi dibano atubo maduda aina aigi mistake oigadra pangjabada FIR copy leire postmortem report leire before doing postmortem madudai to that inquest report ama prepare to bila magadi yam phabani leiram masu yai aduna madu uzaba matamda yamna nuaite hayeng madu trial lakadori bani sar se thakat kadori bani madudai to da tawriba kuki militant sing do akhoi ngasi phabada Manipur state force na book to ba leibra non hai ka tawi kanam leite kari gi moi phadabla akhoi na tamda lo sapa sing da di lo sataba adu ba leba koi ba se yaningbra akhoi gi sagoma gi tayar ronda angang nupam sa ka nupim sa maga koi ba sakhi ba degi moi gi area jurisdiction henjan khidana lang khangda dana moi se phapi raga otpi dana nei bi dana hatok hena tai dari ko dai dari tau dagi mamangi keno sidagi adu mayam na moi gi ngasi ajal life or dead body ngasi body cover statement ko ngamdri masi yaningbra madugi imung dadi kari gi damakta salle hairaga control to bidri bano akhoi gi honorable governor na khoyan es khabar da yawi khabar gi pawni ngasai gi lep victim ani dugi da chatlaga par lak tara tara pi khre haye khabar gi pawni thengna zabada aduga angang masa mang gi ba thi bakhang da ba si de na lorobe imung du dadi kari gi da control to bidri no masi yaningbra adu ra khoi nupi kai do matai khoi sapyum na khoi manan na lep patai akhoi na lep padori ba se som da nakan na da si so na se kum saure yaningbra masi mayam se punchen na biyo punchen na gadi under one command chatra gadi akhoi kanagi matu indoi no akhoi confuse oi adu ala gadi ai gi credibility pam da badula manungi oi re adu oi gadi amagi leader ABC XY amagi makha da leibiyo akhoi punna sasi kuki gi di under one group chali hausi gi leiba conflict se kan culture da loisan be ya roi wari sana ra loisan ga da bani kuki gi wari sana gi haira gadi makhoi gi di organization ama ani moi gi thongla ani akhoi gi kana thok turi ge ba karma condition no bali sa turi ge ba aduga this conflict situation se cannot be brought by culture into settlement by culture it should be in the peace settlement for kadobani aduga the peace settlement for na bagi da makta akhoi masen se hana punse na batai ai aina oire
하이버세 리더기다못다 카나비가노 리더 하이버시디 아이기 또 도레이버